Nupisingi Itikaf ki hukum sing. Itikaf ki matik magunasi sumnagi nupa khaki damakta natte. Tawbatadi Nupising su masjidagi kaanaba lawba yai. Adubu Nupising di masjidte Itikaf tawba jaiz natte. Tawbatadi makoigi Itikaf yumda tawba yai. Madudi asumna tawgani haibadi yumda namaz sonnaba amadi ibadat tawnabagi damakta semkiba mafam aduda Itikaf Famgani amasung karigumba hanadagi asigumba mafam leitaba tarabadi Itikaf famdringaigi mamangda mafam ama maduda konasu namaz sonnagadaba ama semgani akhannaba oina thamgani amasung maduda Itikaf tawgani Kariguma yumda namaz sonabagi damakta akaknaba mafam amata leitaba taraba amasung kariguma maram amadagi namaz sonfam oina matam pumbagi sembagi khudong chabasu leitrabadi yumgi saruk amabu matam kharagi oina Itikaf ki damakta akaknabi oina thamlaga mafam aduda nupi ne Itikaf tawba yai kariguma nupi adu yum palaba nupi oirabadi Itikaf famnabagi damakta mapuroibadagi ayaba lawba tangai fade mapuroibagi ayaba yaudana yum palabi nupi amagi damak Itikaf famba jaiz natte tawbatadi mawa oibasingna tawvi fam thoki haibadi maram leitana nupi singu Itikaf fambadagi thingloidabani ijazat pibigadabani Karigumba nupina mapuroibadagi ayaba lawraga Itikaf famba hawkhrabadi kona nupana thingba pamlabasu thingba yararoi amasung karigumba thinglakpa tarabasu madu inba nupigi mathakta wajib natte nupigi Itikaf ki damakta masisu tangai fade haibadi mahak thagi I amasung nifas angang pokpagi I dagi sengadabani maramasina Nupising sunnat Itikaf hawdringaigi mamangda hana masi yang hawgadabani haibadi Itikaf ki marak ki numitsingda thagi I lakpagi matam oiribra haiba adu kariguma madugi numit Ramazan gi aroibagi tarani gi manungdu lakadaba oirabadi sunnat Itikaf tawroidabani hoi tawbatadi I lakpagi numitsing hawdringaigi mamang fawbadadi nafli Itikaf tawba yai Karigumba kanagumbi nupi ama Itikaf tawba hawkhrei adugi matungda Itikaf famlingaigi manungda thagi I lakpa hawrakle adu oirabadi mahaki mathakta wajibni haibadi thagi I lakpa hawbaga khudakta Itikaf thadokadabani mawong asida mahangna Itikaf thadokliba numit adu khakki kaza tawba wajib oigani masigi niyamdi asumna oigani haibadi thagi I lepkhrabagi tungda nongma roza helaga Itikaf tawgani kariguma Ramazan gi numitsing leiriba oirabadi Ramazan gi numitsing dasu kaza tawba yai mawong asida Ramazan gi roza aduna yaragani tawbatadi fi senglakpa matamda Ramazan loikhrabadi Ramazan gi matungda numit ama Itikaf khakki oina roza helaga nongma gi Itikaf ki kaza tawgani Nupina yumgi adugumba mafam aduda Itikaf famliba adu mahaki damakta Itikaf famlingaigi manungda masjid ki hukum da laigani mafam adudagi sari uzar leitana lengthokba jaiz natte mafam adudagi hawgatlaga yumgi atopa mafam amada oirabasu thokpa yaroi karigumba thokluba taraba mafam hongdokluba tarabadi Itikaf kairagani Nupising damaksu Itikaf ki mafamdagi thokpagi hukum nupasingna Itikaf ki mafamdagi thokpagi hukumga chap manai haibadi adugumba maramsing madugi maramdagi nupasingna masjidtagi thokpa jaiz oiba amasung adugumba thabaksing madugi damak nupasingna masjidtagi thokpa jaiz oidaba adugumna nupisingisu hukum chap managani Maramasina nupising su Itikaf famdringaigi mamangda sunnat Itikaf ka mari lainaba masalasing tam hawgadabani nupising Itikaf famlingaigi marakta masagi Itikaf taw famda famna philang tubi yai tawbatadi masamag hawgatlaga thokpadi tawroidabani aduga hena fabadi asini haibadi
एतिकाफ फमलिंगैगी मनुंगद पुकनिंग वाखल तिलावत जिकर तस्बीहात अमसुंग इबादत न चिंगबसिंगद ओनसिनगदबनी अतोप थबकसिंगद मतम मांगहल्लोइदबनी नुपी ने एतिकाफ के हालत चाक थोंगबा अमसुंग इमुंगी थबक तौबा नुपी की एतिकाफ की दमकत अखन्नब ओइना लैख्रबा मफम अदु नुपीसिंगी हक्त असिगुमन ओइ हाइबदी नुपासिंगी दमकत मस्जिद ओइरिबा असिगुमन नुपी की दमकत एतिकाफ के हालत हक्चांगी अमदी शरई उजर लैतन मफम अदुदगी मपांद थोकपा यादे मरमसिन नुपी ने एतिकाफ के मफमदगी मपांद चाक थोंगबा नत्रग इमुंगी थबक इनखांगी दमकत थोकपा यादे मसिने एतिकाफ फु कायहनगनी करिगुमा मपांदगी महांगोंद चाक पुरकलग पिबीनब मी लैतब तारबदी महांग मसामंग चाक लौरुनबगी दमक चटपा याय चाक पुरकलग खुदकता पंथदबिदौ मनुंग दे एतिकाफ तौफमदौ चंगलक्कदबनी मपांद पंथरोइदबनी नत्तब तारगदे एतिकाफ कायगनी अदुमोइनमक नुपीन मसागी एतिकाफ तौफमदौ लैना लैना इमुंगी थबक इनखांग खुदमोइना याम थिटपा चाक थोंगबा फी सुबा असिना चिंगबा तौबदी याय अदुबु हेन फबदी असिनी हाइबदी एतिकाफ त फमद्रिंगैगी ममांगदा हाइरिबा थबकसिंग असिगी दमकता महुत सिनबीनबा उपाय सिलमगदबनी मरमदी फजना पुकनिंग चंगना इबादत मपुंग फाना तौबा ngamnaba अल्लाह ताला ना मसीगी तेल वफम खरा असिदा मुसलमान खुदिंग मकी दमकता कानबो ओहिलसनु अमसुंग मस्जिद अमल तौबा ngamhanbisanu